United People's Front UPF amasung Kuki National Organization KNO na Manipur gi chingi mafam amadi Kuki Ancestral Land gi matang da Home Ministry gi official singda thamkhibu wafam sing adu Manipur gi Puwari Natheinaba Hotnabani haina Cocomi na Prime Minister da memorandum thaduna khangankre hiramasi gi matang da Cocomi gi convener Khuraijam athobana khodik piraga Prime Minister Narendra Modi da thaba memorandum adu gi matungina tha asigi tang taruk amasung tareta UPF amadi KNO gi luching basinga Home Ministry gi official singa loinana mifam pangthoki maduda UPF amasung KNO gi maikai dagi Manipur gi chingi saruk sing asi Manipur da pan khiba ningthau singi makhada lekhide haiba wafam thamki thong asi kuki singna taliba separate administration gi wafam asi achumbani haina utnaba Manipur gi Puwari bu Natheinaba amadi Puwari ke singba thodok sing lana lamjing na Hotnabani lamdam asigi Puwari ke record yengbada kumjali singa machamapan supna taret ki Manipur State Darbar rules amadi kumjali singa machamapan humfu humdoy amasung lisinga machamapan humfutara mapan gi judicial rulings ki matung inna jingi saruk sing yaw na Manipur gi territory asi state amasung masigi successor sing gi makhada lo na yaba jurisdiction amo oina leirakhi kuki sing ancestral land gi matang da Palliba wafam asidi colonial matam gi warini ahanba Anglo-Burmese wada British na mai paklaba matung kumjali singa machani panimfu gi matam aduaida kuki singa se Burma da gi changlagtuna Manipur gi chingi mafam kharada khundaba hokibani thong ase British na Eastern Frontier khudum chanaba gi thorang tawkiba lalong gi sarukni UPF amasung KNO na pukhatliba ancestral land gi matang asida Puwari ki hoina chanaba yabu wafam legal foundation amasung culture ga mari leinaba wafam amata leite kuki sing asidi colonial gi matamda semgat lamba sakta mamakhakni makoina Manipur da khunda leita ki ba asidi British ki policy amada Manipur State Authority na sanction tawkibadagini maramaduna UPF amasung KNO na thamkibu wafam sing adu India lenga kamadi Ministry of Home Affairs na kaktatpiu wafam sing adu ngalingai matamdagi chatharakpa Manipur gi lenga klon amadi document tawraba legal gi wafam sing gi wangmadani asigumba maram chadaba demand ama piba haibasi Puwari bu Natheinabani loinana Manipur gi territorial integrity amasung yelhomi sing gi hak Natheinaba oina thokani haina Cocomi gi memorandum asina makhatana palli